ngasi phongkiba tongan pause sing amadi social media dagi lokhajaba pau singge update pijari ahanbada maroeba pau Assam amasung Meghalaya gi border da Khasi amasung Karbi gi marakta chauna ungkhanaba thokre Jiribam area da leiba kuki militant sing chaba thakpa phangdabadagi awaba kham thengna mayoknare hairi Burma gi Mon state da military army na jet sijinaduna bombing tawbada laloba 13 hatkre angang yauna miyoi 13 aruba pibamda sokre tom sana nongsaba ex MP candidate chahi ahum vote lepa yaroi haina election commission na order thokre RK production amadi anglepa apunba kholau hariba PS sing asigi update single loinana NPP na separate administration demand gi mayokta lei Shillong dagi Manipur gi Rajbari thugai kiba Meghalaya government ka mari amata leinade haina sangmana phongdokre October 15 National Black Day ayu pung 3 dagi numidang pung 3 phawba korkomna total shutdown lakthokre BJP gi MLA 3 na BJP Santos unakre Manipur da miyam gi lengak lingnaba party na yakre Gohada tasin kiba nupi ama kankre port ki mamal hena yolabadi complaint tawbira u haina Prabhu Nanna phongdorali NPP na Manipur da tangdu leita dana ba khona bada asober role loduna leire haina MLA Mega Chandrana phongdorali Manipur Rajbari building naron da thugai bada chenaba singi mathakta action lokat biu haina SMSU na phongdorali Kornak Sangma gi mafam da memorandum pisinduna taksin kre separate administration gi wafam yaba ngamloi khenaba leirabasu wari sanaraga warisin purakpa yagani haina Kornak Sangmana phongdorakibagi wafam sing Kabul da Pakistan na nongthaktagi bomb haithabadagi chaungna ungkatnaba thokle Philippines da aganba mawongda jwar hakre Changsang Hill Range amadi Kaksing district gi Chingkakpham Turel mayadagi khulai kyamrung phagatpa ngamle Haujik pau sandongna pijari ngarang Assam amasung Meghalaya gi border oiriba tapa haiba mafam duda Karbi kangbu singna Khasi na low khowa thingubadagi khannarakpadagi amasire ani amana sokle hari makhataba pau ngaiminaba tari Jiribam area da leiba kuki militant sing saba thakpa phangdabadagi asuki matik awaba mayoknare hairi haukiba matam kharadagi mafam masida lerakliba kuki militant singna mafam maduda afangba lamlaki sanga sing phaduna chaba amadi lin phaduna chabagi video sing social media da viral matang oirakli guys mission fail to samle so he pass now mai tai gulsa tu hale he mai gulsa Burma gi Mon State Belling Township amasung San State ki Moik Township ta kem saduna leiba rebel singi group sing laloba KNU gi leifam da military army na jet fighter sizinaduna bombing tawbada kuki militant gi laloba 13 hatkre angang ama yauna miyoi 13 na aruba phibam da sokre hairi haukiba MP election da candidate oina thokiba tomtom sana miyamna nongsaba hairaga khangnaba ex MP candidate asi chahi ahum vote lepa yararoi haina election commission of India na order ama thokre makatarakpada RK production gi official Facebook account da asumna update piri Indiana Manipur Loksin Kibagi ahingba kudam oiriba Shillong da laiba Manipur Rajbari building opul tahana thugai kibagi nunggi wahanthok karino miyam amutang khanminasi haina hanglali Kangleipaki apunba kholau hariba account asina asumna update biri Shillongi Manipuri Rajbari thugaibada Meghalaya government na ayaba pi kiba leite Manipur government na thugaibani haina Meghalaya gi chief minister na phongdorakli CM Kornak ke sangma na historic monument asi thugaibada nungaitaba phongdokre Meghalaya gi CM na hai Manipur gi historic monument ama oiriba Rajbari gi campus manungda anoba Rajbhavan ama sahnaba ayaba pi kibadi lei adubu ariba Rajbari thugayu haibagi ayabadi Meghalaya government na pi kiba leite haina phongdorakli Hojik pauchegi pausing amuk sandongna pijari NPP na Manipur da separate administration demand gi mayok da lei kari gumba mawong amata da Manipur gi integrity compromise tawba yaroi lamdam asida leiriba party kudingmak na unity ngakna leminana ba appeal tawri loinana constitutional framework manungda wari sanaduna lamdam asida santi thamna ba honamina ba changi haina NPP gi national president su oiriba aduga Meghalaya gi chief minister Kornak Sangma na classic grande gi dynasty hall da pangthukiba
ꯃꯤꯐꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯝꯐꯥꯜꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯂꯝꯗꯝ ꯑꯁꯤꯗ ꯇꯨꯡ ꯀꯣꯏꯅꯒꯤ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯁꯖꯦꯁꯟꯁꯤꯡ ꯂꯧꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯁꯨꯡ ꯀꯝꯃꯨꯅꯤꯇꯤ ꯀꯌꯥꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯦ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯒꯁꯨ ꯎꯅꯗꯨꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯊꯝꯅꯕ ꯍꯣꯠꯅꯔꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯐꯤꯗꯕꯦꯛꯁꯤꯡꯁꯨ ꯂꯧꯔꯦ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯊꯛꯇ NPPꯒꯤ MLAꯁꯤꯡ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯁ꯭ꯇꯦꯠ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯌꯨꯠ ꯑꯃꯁꯨꯡ ꯋꯨꯃꯦꯟ ꯐ꯭ꯔꯟꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯔꯇꯤꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯑꯃꯁꯨꯡ ꯃꯇꯨꯡ ꯇꯥꯕꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯤꯡ ꯌꯥꯠꯊꯣꯛꯅꯕ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ NPPꯅ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯊꯕꯛ ꯇꯧꯅꯕꯒꯤ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯛꯈꯤꯕ NPP ꯉꯁꯤꯗꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯦ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯁꯥ ꯃꯔꯦꯡꯁꯤꯡ ꯅꯣꯔꯊ ꯏꯁ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯂꯦ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯚꯦꯀ꯭ꯌꯨꯝ ꯑꯁꯤ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯃꯊꯧ ꯀꯔꯝꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤ ꯐꯪꯁꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯈꯟꯅ ꯅꯩꯅꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯄꯥꯔꯇꯤ ꯑꯁꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯩ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯋꯥꯍꯟꯊꯣꯛ ꯂꯩꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯃꯁꯨꯡ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕ ꯑꯁꯤꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ ꯑꯃꯁꯨꯡ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯅꯥꯒꯥ CSOꯁꯤꯡꯅ ꯄꯨꯈꯠꯂꯛꯂꯤꯕ ꯋꯥꯐꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯁꯪꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯄꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯆꯪꯏ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯔꯕꯁꯨ ꯀꯜꯆꯔꯦꯜ ꯑꯃꯁꯨꯡ ꯍꯤꯁꯇꯣꯔꯤꯀꯦꯜ ꯐꯦꯛꯇꯔ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯪꯕ ꯆꯪꯏ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯁꯦꯟꯇꯔꯅ ꯂꯣꯀꯦꯜ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯃꯍꯥꯛꯀꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯡꯄꯣꯛꯄꯤ ꯁꯦꯅꯥꯄꯇꯤ ꯑꯃꯁꯨꯡ ꯇꯥꯗꯨꯕꯤꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡ ꯑꯃꯁꯨꯡ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒ ꯎꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯂꯣꯏꯅꯅ ꯃꯔꯥꯝꯗ ꯆꯠꯇꯨꯅ NPPꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯨꯆꯤꯡꯕ KGGꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯁꯨ ꯎꯅꯒꯅꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯄꯥꯔꯇꯤ ꯂꯤꯗꯔꯁꯤꯡ ꯑꯃꯁꯨꯡ NPPꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯁꯨ ꯎꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯏꯁꯨ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯒꯅꯤ ꯃꯍꯥꯛꯀꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯑꯁꯤ ꯃꯔꯨꯑꯣꯏꯅ NPPꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯥꯟꯇꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯁꯨꯡ ꯅꯣꯔꯊ ꯏꯁꯇ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯠꯁꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨꯅꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯁꯤꯂꯣꯡꯗ ꯂꯩꯕ ꯔꯥꯖꯕꯥꯔꯤ ꯊꯨꯒꯥꯏꯈꯤꯕꯗꯨ ꯃꯦꯘꯥꯂꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯑꯃꯕꯨ ꯍꯦꯛꯇ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯁꯤꯂꯣꯡꯗ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯕꯥꯔꯤ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯒ ꯐꯣꯟ ꯇꯧꯅꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯦꯘꯥꯂꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯌꯥꯎꯗꯦ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯃꯥꯡꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯊꯣꯛꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ khongchatda ꯏꯝꯐꯥꯜꯗ ꯂꯥꯛꯈꯤꯕ NPPꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯣꯔꯅꯥꯛ ꯁꯃꯥ ꯀꯥꯡꯄꯣꯛꯄꯤꯗ ꯊꯨꯡꯈ꯭ꯔꯦ ꯃꯍꯥꯛꯀꯤ khongchat ꯑꯗꯨꯗ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯤꯛꯅꯨꯔ ꯍꯥꯁꯟ ꯑꯃꯁꯨꯡ ꯇꯥꯃꯦꯡꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯖꯦꯝꯍꯤꯂꯨꯟ ꯄꯣꯟꯃꯤꯟꯁꯨ ꯌꯥꯎꯈꯤ ꯏꯟꯗꯤꯌꯥꯅ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯕꯨ ꯅꯝꯂꯧ ꯂꯧꯁꯤꯟꯈꯤꯕ ꯅꯨꯃꯤꯠ ꯑꯣꯛꯇꯣꯕꯔ 15, 2015ꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯀꯪꯂꯩꯄꯥꯛꯇ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕ ꯀꯣꯔꯀꯣꯝꯅ ꯅꯦꯁꯅꯦꯜ ꯕ꯭ꯂꯦꯛ ꯗꯦ ꯑꯃꯗꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯂꯦ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯣꯡꯂꯨꯞ ꯀꯣꯔꯀꯣꯝꯅ ꯂꯥꯎꯊꯣꯔꯛꯂꯤ ꯀꯣꯔꯀꯣꯝꯒꯤ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ M ꯁꯛꯍꯦꯠꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯅ ꯑꯣꯛꯇꯣꯕꯔ 15, 1997ꯗ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯇꯤꯟꯁꯤꯟꯈꯤꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯔꯛꯄꯗ ꯋꯥꯍꯪ ꯈꯔ ꯆꯣꯡꯊꯣꯔꯛꯂꯤ ꯃꯗꯨꯗꯤ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯆꯟꯗ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔ ꯃꯁꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁ ꯀꯔꯤ ꯂꯩꯈꯤꯕꯒꯦ ꯏꯟꯗꯤꯌꯥꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯅ ꯃꯁꯥꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁꯇ ꯍꯟꯖꯤꯟꯕ ꯌꯥꯕꯒꯤ ꯋꯥꯐꯝ ꯂꯩꯇꯕꯔꯥ ꯋꯥꯔꯝ ꯑꯍꯨꯝ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯔꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯝ ꯃꯆꯥ ꯃꯆꯥ ꯀꯌꯥꯁꯨ ꯊꯣꯔꯛꯇꯕ ꯅꯠꯇ꯭ꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯖꯕ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯣꯚꯔꯦꯟꯇꯤꯒꯤ ꯋꯥ ꯃꯅꯨꯡ ꯆꯟꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞ ꯑꯃꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯒꯤ ꯋꯥꯐꯝꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯆꯨꯝꯗꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯀꯤ ꯃꯇꯥꯡꯗ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ
Manipur Kanglaipak ki puwari asi British ki natraga magi mahut sinba imperialism gi mit ngakta da yengba tarabadi achumba adu thiba oithokte maramdi imperialism gi Naina pathapu sijinaba tarabadi imperialism gi wangmada yengba oithokte merger gi thodok asi Manipur gi mahausadagi chatharakliba state ki yumpham adu yengba changi Lisingama chama AD gi political constitution amagi makhada chingmi tangmi apunba early stage Manipur Kanglaipak ama ngasi phawba oiduna lakli Manipur da miyam gi lengak ama thambina ba wanom ba chatkiba BJP MLA singgi khongchat mai pakna losilakle mathang Imphal da alakna ba thorang tauna khare national leaders singna khangalakpagi matung inna ayu pung 13 tarakpada BJP gi National General Organization BL Santos na unana ba korakpa gi matung inna Manipur Legislative Assembly gi Speaker T.H. Satyavrata na lusingba makhoi taruk chatlure makhoi taruk adudi thongam bisorjit Govindas Konthokjam Yumnam Khemchan Khongban Tabam Ibomcha Hanagi CM Biren masak maming haidokning daba MLA amana pause asida hai Delhi da kem tawraga leirakiba BJP gi MLA singi aningba apamba pumnamak party gi makok thongba lusingba singda ningthi jana thamba ngamle BL Santos ka MLA taruka punna pung amarom wari sanaba aduda Manipur da popular government ama thambagi wafam asi party nasu yare haina phongdorakle tawbadadi karamba matamda anoba lengak ama lingadage haibadudi party asina athuba matamda warep ama lauragani khangalakhi party asina makata na hai Hauzik Bihar gi election ama mangda taraga leirabana maram oraga Manipur da popular government ama thambagi matangda warep ama loba haibasi khajikdang matang chafate maram aduna election asi November 13 phawbadadi losilagani madugi matung haibadi tha asimaktada Manipur da miyam gi lengak ama semhannabagi ayaba piraklagani haibagi thajaba leire Imphal West District ke manung channa leiba Sekmai Awang Lekan Thabida leiba Guhada nupi ama tatsinduna thawai manglanggodabadagi kanba ngamhore hari Thodok asi ngarang nungthil pung ama khara helakpa matamda thokibani Gawada tatsinbadagi kanba ngamhorabi nupi adu Lekin Thabi Santipurdagi thangjam thaba kawi masagi chahi 39 rom sure mapuroibagi mingna yatra kawi Manipur Fire Service dagi fangba pawgi matung inna Manipur Police Control Room dagi pawhek pirakpaga Fire Service Imphal amasung Sekmai da leiba substation gi apunba kangbu ama Manipur Fire Service ki director yauna mafam aduda khonglei thuna changsin ki mafam adu ek yaurabada Fire Service ki anoba khuchu khulai sing sijinaduna nupi adu kanba ngamkibani rescue tawbagi thabak aduda Sekmai Police amasung Koirengai BSF ki kangbu su saruk yakhi hari GST 2.0 gi matungina mamal hantakraba pochai sing dukan famliba singna ariba mamaldagi hena yolabadi pochai leirubagi invoice aduga kona complaint tawbirau department gi maiki digi chapchaba action lokhatkani haina Central GST Imphal gi Additional Commissioner L Prabhunandana Phongdoragli Imphal East ki Thambal Khongda leiba Central GST Imphal gi office da pawmisinga unabada mahangna hai Central GST Imphal gi teamna yengchinba chatpadadi hana yolamba mamaldagi tana yonba thengnare adubu miyamna pochai leiba chatluba matamdadi hana leikhiba potnina haiduna dukan famliba singna mamal taba ngamloi haibagi wafam khara laklibasi tawroidabani karigumba dukan famliba singna ariba stock leiraga su mari leinaba company singa oina tanabiyu madu natana miyamdagi mamal hena longnaba honaraklabadi department na kaidonungda yengduna leiroi haina warning tawrli loinana asigumba thong ama thengnarakpa matamda pot leibagi invoice aduga soidana loraklaga Thambal Khongda leiba Central GST Imphal gi office da laktuna complaint tawbiu haina miyamda appeal torokli amaromda miyamna GST 2.0 gi maramda khangnaba yumjagasan numit nungthin gi GST lehensi haiba campaign chathabagi thabak tongan ba platform kaya sijinaduna honari haiki Meghalaya gi Chief Minister Konak Sangmana lusingba NPP na Manipur da tangdu leita handana ba honabada achauba role ama loduna leire Meghalaya gi Chief Minister asigi Manipur khongchat asi kangluk ki irang mayok nariba state asida NDA gi asonba jaga sing adu hanagi phibamda lakhanna ba honabani haina MPCC gi President Kaisam Megachandra na mahaki X ta thagalakpa warol amada phongdorakre mahangna makhata na hai NPP asi BJP gi political partner ama
oibata natana mahakna yamna nakna chatminariba party amasuni NPP gi national president Kornak Sangma gi Manipur khongchat asi party gi mapangal hena kalhannaba amasung BJP ga lainariba mari adu hena chechin handuna NDA gi asonba jaga sing adu amuk hanna hanagi phibamda lakhannaba gi damakta lakhiba khongchat amani BJP amasung masigi chatminariba party singna Manipur gi integrity amasung unity mapung phana ngak senba ngamdre loinana Manipur miyamda justice panganba amadi shanti hanjan hanba ngamdre haukiba chahi lisingani kulumdoi gi me thadagi mitei amasung kuki jo ani gi marakta thokiba kanglup ki irang asina maram oiraga miyoi chani humpu gi mathakta laikhidabaga loinana miyoi lising kayana mayum makai leitre ing lisingani 13 tagi hauna BJP amasung mahaka chatminariba NPP na Manipur da tangdu leitaba phibam Thugainaba achobo role kaya lauraga lakhibani tasengna harabada BJP amasung NPP ani asi chenyek amagi mamai ani aduni phongdorali Megachandrana aroibada phongdokpada BJP na luchingba NDA asina niyam kaina lengak sasan toba corruption amasung namthaki oiba lengak sasan state asida tangdu leitadaba phibam ama purakibana maram oiraga miyamna makhoibu reject tawribani Congressna Manipur miyamga punna leminaduna Manipur gi crew idea adu amuk hanna sagatuna amasung democratic oiba value adu hanjinalaba honari haiki English ma chamapan nimphumapal da Manipur gi ningthau Maharaja Buddha Chandra amadi Government of India ga major agreement sign taunakhiba Manipur puwari ga chagonariba yamna maru oiba mafam ama oiriba Manipur Rajbari Manipuri miyam tanaramba tawdana amadi miyam ge ayaba amata yawdana ikhang khangaudana thugai kiba haibasi major agreement sign taunakhi haibagi historical evidence muthatpani haina Shillong Manipuri Students Union HMHU gi maikaidagi nungaitaba phongdorakli Numit nini gi khongchatta Manipur da lakliba National People's Party gi National President Kornak ke Sangma da Women's Empowerment amadi IDP singna miyeng changba yauna lamdamasi gi nupi oibi singbu chenthok lehanaba memorandum ama National People's Women Front Manipur na sinduna pisinkre NDWF Manipur gi thongwi singna party asi gi National President ka Hotel Classic ta unaraba matung front asigi President Sapam Noni Balana thadorokpa video release amada mahakna hai hokiba ing lisingani kulumdoi me ahumdagi thorakliba irang asina state asigi senmet londa chauna sokanbagi matakta nupi khunaida achoba seitheng piduna lakli nupi khunaibu senthok lehelaba matamda chawkhotpa khunai ama oiba ngamgani haiba wakhalonda yumpham oiraga yaipha thorang paikhat pinaba memorandum asi pisinbani haiki Separate administration gi wafam lakpada yaba ngamloi khenaba leirabasu wari sanaraga warusin purakpa yagani haina NPP gi President Kornak Sangmana phongdokre wafam asi NPP National President asigi Imphal gi numit nini khongchatta laklamba aduga mari leinana pawmisinga unabada phongdokhibani chingmairongda leiba Classic Grande pawmisinga unabada Kornak ke Sangmana phongdokpada NPP haiba party asi lamdamasida hojik Northeast ki state singna semba National Party amani NPP na Manipur da separate administration wafam laku matamda yaba sungam ngamloi Manipur gi territorial integrity hiram amata da compromise tawroi state da sahi ani makhai helaklaba irang asina maram oiraga community khaidana micham praja kham thengna wanare nungaitaba pendaba kayadi leiramba yai wari sanaraba tungda tungkoiba origin purakpa changi community amakakta da opposition amakakta leptuna issue da khanaba changi wafam khudingmak meeting point ama leigani Stakeholders sing wari sanaba changi community khudingmakna waruchin ama puraknaba punna phaminaraga table da wari saba ama changli miyamge awaba khangna thabak tawba matam oire haina Kornak Sangmana appeal tawki Pakistan gi fighter jet singna Afghanistan gi konung Kabul da ngarang numidang athengbada nongthaktagi attack chathakre Tehrik e Taliban Pakistan TTP ga mari leinaba mafam singda Pakistan na nongthaktagi attack chathagibani Afghanistan gi acting foreign minister Amir Khan Multaki na New Delhi da laktuna external affairs minister H Sanjoy Shankar ga wari sanaringai cherakta Pakistan gi fighter jet singna attack chathagibani Pakistani defense commentator ga mari lainana social media account da thagalakpa warol amada official oina Kabul da attack chathakibagi wafam confirm tawba leite hari hiramasi gi matang da Pakistan
Air Force amadi Defense Ministry gi maikidagi su karigumba wafam amatada phongdorokpa leitri media report ki matung inadi TTP gi lucingba Nurwali Mehesud ki leifamda atamnana nongthaktagi attack adu chathakiba oiramba yai hairi Kha thangba Philippines ki Mindanao Island da akanba yuwa hakibagi thokdokta mioi ani secret Richter scale da 7.4 yongna yuwa hakibaduna maram oiraga authority singna tsunami gi warning pi kibaga loinana samudra mapan nakna leiba mioi pumnamak chaphagadaba mafam singda hongdoknaba khangankre US tsunami warning system na section warol pi kibaga loinana epicenter dagi kilometer 400 na konba mafamda tsunami gi ithak ipom yorakpa yai haina laukhoki Philippines ki Institute of Volcanology and Seismology nasu samudra mapan nakna leiriba mafam kudingmakta section thorang lokatnaba miyamda khanganki President Ferdinand Marcos Jr na oirakliba phibam asida kopna yengsinkibaga loinana miyamgi mateng pangnaba akhanaba thorang kayasu lokatpa hokre Security Force na Manipur gi ching amasung tam ani gi tongan mafamda chatharakpa combing operation da chakangdaba singna lochinduna tamlamba oigani haina thajaba khulai kya amarum pagatpa ngamle haina Manipur Police Control Room dagi thadorokpa pauna hairakli ngarang Security Force na Imphal East District ki Sagolmang Police Station gi manung chanba Sangsang Hill Range area da combing operation chathaba matamda chakangdaba singna lochinduna thamlamba khulai kya pagatpa ngamle khulai sing adudi SBBL ani DBBL ama shotgun SBBL ama magazine yaudaba country made carbine ama .32 country made pistol ama magazine yaudaba 9mm carbine ama tongan ba live round ammunition kuntramari anti round cartridge manga camouflage helmet ama iron plate amadi bullet proof na singba plate ama BP jacket ama recover tawre hari Makha tarakpa pauda non judicial member lana haplabra haibagi chingnaba leire haina manina phongdoragli MPSC gi chairman oiramba amana senja thumja chathaba yengchinnaba leiriba Manipur Lok Ayukta lisingani taramari gi non judicial member oina haplakhiba asi Indian Constitution gi article 319D gi wangmada otham thoktaba aranba mongda non judicial member asi khalabra haibagi chingnaba leire haina senior advocate Khaidem Manina mari lenaba singi pungning chingsilakli Loklau bungda leiba senior advocate Khaidem Mani gi yumda pangthokpa paugi mifam amada mahakna hai Manipur Public Service Commission gi hanagi chairman oiramba Siddharth Kesor Deva Brahmabu Manipur Lok Ayukta Act lisingani taramari section 6 ki makada non judicial member oina khalliba asi Indian Constitution gi article 319D gi matung ina yade Manipur Lok Ayukta Act lisingani taramari constitution tawriba chairperson judicial member amadi non judicial member gi selection committee asi Manipur gi chief minister na chairman oiduna legislative assembly gi speaker opposition leader high court ki chief justice amadi mahangna tharakpa judge amadi masak naiba mioi ama yauraga governor da recommend torokpa member sing aduna oigadabani chahi manga gi tam asida chairperson gi phamda high court ki judge chief justice judge oiramba natraga immunity personality oigadabani judicial member singi phamda retired district and session judge dagi tadaba natraga retired high court judge ama oigadabani amadi non judicial member na judge oiba nataba ukil natraga journalist singi maraktagi natraga administration gi lamda munna khang haiba mioi amana oigadabani haki amoromda Manipur State Information Commission gi oinasu Chief Information Commissioner amasung State Information Commissioner tara laigadabani karigumba pham asi mensinnaba hapkadaba lairagadi chief minister opposition gi leader amadi cabinet minister amana governor da selection committee oiduna recommend tawgadabani haki loinana Khaidem Manina Manipur gi maikidigi judge manga legadaba Manipur High Court ki judge ani hatliba asisu athuba matamda menkhatnaba hangliba asisu athuba matamda menkhatnaba khonaba tangai fadaba lei haina makatana phongdokhi me ani heroin kg ani ga konana fare Thobal district tagi drug lalonba ama heroin powder kg ani henbaga konana Thobal police FGT BSF Imphal na faba ngamle Faraba mioi adu lilong litan makongda leiba MD Khirsit Aslam chahi kunmathoi apokpa KH Azayuddin ni Khirsit hariba mioi asigi yumda drug yole haibagi akaknaba paw ama
FGT BSF Imphal Fangbadagi Ngarang Ayuk Pung Ahum Makhairom Tarakpada Thobal District ki police ki team amaga loinana police Lilong police station ki nupi police yauna tongan ba official team kayana thibo humba ki thabak chathaki khirsit ki yumda chathaki ba thi humba aduda heroin powder kg ani gram mariputra humdoi mobile phone ahum lupa lising ama khara hena yawba money bag ATM card ahum phangba ngamkhi Makha tarakpa pauda Diamond Donors Group na cancer patient ibem chada lupa lising yankai Muting Tokre Diamond Donors ki member ama oiribi Quasify Maya Ilikaidagi Hudrom Ibem Chana Kanghodana Cancer Narakpadagi Diamond TV Amadi Wahong Radio Yeng Libatariba Kayaga Loinana Amadi Diamond Donors Group ka Pullaga Lupa Lising Yankai Mateng Quasify the Chatuna Mateng Pankre Tengwang Kongset Aduda Donors ki member Kayasu Saruk Yaki Diamond TV Amadi Wahong Radio gi MD Su Oiriba James Haikulu Jamna Haikibada Diamond TV Amadi Wahong Radio Tabiba Yengbiba Sing Kharana Tha Thagi Lupa Chama Chama Khaina Duna Siemba Diamond Donors Haina Awa Ana Taduna Lairaba Group Singda Tengbang Duna Lakli Adubu Tengbang Bada Yauba Member Singna Accident Natraga Chronic Disease Natraga Laikidaba Thokpada Onchin Duna Tengbang Bagi Chanabi Laibana Ngasi Ibem Chada Tengbang Asi Pibani Mateng Pangbada Ahen Basenpam Pangbiba Member Sing Amadi Ayam Basenpam Putopiba Singbusu Mahangna Thagat Pagaloinana Imasi Sorojini, Padmasri, Kunjarani, CRPF Commandant, Wangkai Mayum Nandini, Second in Command CRPF, Quasify Apunba Donor Amadi, Atay Mateng Pangbiba Pumna Magtagalagli, Makatana, Diamond Donors na Awa Ana Taraba, Diamond TV Amadi, Wahong Radio Tabiba Yengbiba Kayada, Tengmang Kigani, Harekli. Makatarakpa Aroiba Pauda editorial column dagi machangoiba pau amatang lokhatchari madudi mahiroi sing puriba school gi band singda miyeng changpham thokle lamdam asigi mahi masing tamliba mahiroi sing puduna band service tawriba singna lawriba thodang asuki matik chawi thagat ningai ni haiba yai adubu mahiroi puduna service tawriba school band singda niyam kaina service tawba kaya ama di miyamna thengnare maduna niti niyam chumna band service tawnaba mari lenaba authority singi mityeng changpham thoi Nursery class tagi hauraga 12 class fawba tamliba mahiroi sing asi school gi ben gi mating loduna mahi masin tamba chatnari adubu ben amagi capacity kayano haibadu khangdana mahiroi sing pik thanna nganam nambagum hapchinduna service tawba kaya amasu yawba thengnari masigi mathakta school ben service sing adu phibam pharibara haibagi fitness certificate Paibara Paidabara Haibagi Matangda Manipur Lengaki Transport Department na miyeng changdana lariba asisu yamna lali service tawriba school benching asigi manungda phibam phattaba kaya ama yawba thengnare khudam oina service tawriba ben adugi thongnaw na singba lambida nantharakpa kaya amasu adumak thokpa yawnari maduna manungda tongliba mahiroi sing khudong thiningai oi haibadu takli masida natana school ben service tawriba haibadi ben thawriba driver singda sahi daba angang kaya amasu yawba thengnari punamak asigi matakta driving license na singba paidaba kaya amasu yawri maduna niyam lana school van service tawbagi matakta Thabak chathaba taraklabadi mangjagadoriba asi ben aduda tongliba maral lejadraba mahiroi singni haibasi khangpham thui aduna mama mapa oiba singnasu masa singbu school chalamdai matamda school ben da tonghanba matamda seat capacity gi wangmada nganam nambagum mahiroi singbu henjin na puba urabasu tumina leithokpa haibasi yamna aranba amani maduna niyam chumna school ben sing service tohannaba mama mapa oiba sing amadi mari lenaba authority singnasu lokpham thokpa thodang adu lobo chungani madunatana free thadokduna thamba tarabadi khudongtiba kaya thorokpa matamda mangjagodoriba asi mahiroi sing khaktani haibasi khangpham thui maram aduna school van service tawriba singda mari lenaba authority singi mityeng changduna niyam chumna service tohannaba honaba chungani